ꯊꯝꯖꯔꯦ ISTV News Bank tabir punangpu taramuzari huzihan bada nasigi murui bu pausang lobisi UN sina sangsilba khongjangdagi status da oirikliba phibam haktengnana yengsinana ba Union Home Ministry gi Special Secretary Internal Prakash Misra na lusingba kangbu ma Imphal da thunglakre kanna honau sanau humang yamna taw haina Prime Minister Narendra Modi na mairui singda phongdokre amadi Manipur da oza singi numit palan paksana pangthokre Education system da say kuntra mapu panda bugum lerakpana miyamna thazaba watpani haini hauji pauksing sandrong upizri UN sina National Highway singda matam kaktana sathariba bangi khongjang na status da hauji oiriba phibam haktheng nana yengsinana ba amadi khongjang asi loisinana ba Union Home Ministry gi Special Secretary Internal Prakash Misra na lusing ba kangbu ma Imphal da thunglakre Ministry gi mute kangbu osina Chief Minister Orkam Ibobi unaduna hauji oiriba phibam gi matangda kupna khanakre mifam asida Ministry of Home Affairs ki Joint Secretary North East Shambhu Singha Manipur gi Chief Secretary PC Lamkunga DGP su Gaki mifam asina nomada sangdraba yadraba posai sing pusilakpa yanaba madi national projects sing lefandana bakupna khanaki mifam lorba matungda Union Home Ministry gi Special Secretary Internal Prakash Misra na UN sina sangsilakiba khongjang asi handok hanaba wari sanargani masida yadrabadi ain gi lokorpam thokpa thabak sing lokalagni haike we are giving emphasis on maintenance of supplies to the valley. That is of importance because we don't want the people of Manipur to suffer because of this call. So I would, our first emphasis is maintenance of the essential commodity supply of essential commodities, fuel and other thing. That will try. We will certainly talk to them and try to find out a solution. And let us hope for the best. We are hoping that the things should work out favorably. No, it's only about the maintenance of supplies and all. Thank you. Oh, first, we have to find out exactly what do they want. Special Secretary will be meeting some of them, and after that we will see what is required to be done. So that is being done. Special Secretary is going to talk. There may be a lot of courses of action, because if we have to deal with it legally, then we will deal with it legally. Why not? If the situation so demands, why not? Whatever companies the DGP asks for, that will be provided. Cherak sida Manipur Sarkar na ukrul da thamliba CRPC gi dara samane phumari hayang ayu pung taruk tagi numidang pung taruk phawa komthok tuna parental attitude utkani hari wafam sing asi secretary ta leba Home Minister gi sas puriba Deputy Chief Minister gi office ta pangthokpa pangmi sing unaba mada gai khagam na wafam asi phangdokibani mana makata na phangdokibada ngasi laklamliba myoi sing adu Joint Secretary Home North East in charge Shambhu Singha Prakash Misra Special Secretary Internal Security amadi Rajiv Gowda Additional Secretary Home ni makoi hum yaung ngasi Governor amadi CM yauna meeting kya pangthoki hari unana paramilitary force amadi army gi makok thongba officials singasu watanaki okhol gi hauji oriba piba masida yamna kupna khanabuga loinana makoina pangba yaba mateng pangani hairam loba matung nongthil pung manga taba matamda Imphal thadoki gaikangam na phongdoki bada okhol da hana Chief Minister oiramba yauna mioi sani yangkhai gi mathakta punchi longkre haukiba August kuntra da santigi rally satki hairbasu violence mayam tauki yariba makai state forcing na khangduna lakibani masida SDPO fuba amadi khulai fabu munki khulai munkiba amadi mioi ani laikidaba adugi matang dasu matang sana inquiry tawna ba sem sari rally gi mamangda misam leplaga maningda kana kana yawi haibasi miyamna khangrba wafamni haujik sarkar na CRPC darasa mane phumari nomani lokthokduna yenggadoriba asi leibak asigi mapi mapa ama oina tawni sarkar na kiduna tawunate matamatamgi yengba sida yadrabadi compromise tawgi wafam leite phongdoke sigumba group asiji leiriba mapandana kani frontal lona hagadra civil society sing malabasu behind the individual lona uidana high group si makoi central ga ori sanaridana adudi sanari reports akoni so always high handak wada sama mangin so al center ga ori sariba group asina he misbehave to tarabde center ga intervention sam daka lai ga an khoi so kan ko de brief to kana kanamba side gi kapakpadi gi lekhi dabano abido now I cannot say of hand having them there it needs some sort of inquiry madu inquiry to
aduna adu oi haiduna state ki interest ta solakada ba leira batara di mudud compromise tawro hejeriba adu po koi ji leiri impasse se masigi impasse se akoi kaino kaino tawra ka vaya media por aga khara yaraga di shanti oina port solution mana phabra Prime Minister Narendra Modi na Oza Singh Numita Leba Singh Mahirui million Kiada Kanno Hono Sano Humangyam na Tau Haina Pongdokre New Delhi gi Manexco Auditorium da Pangthokiba Tormamada Union Human Resource Development Minister Srimati Irani Su Sarugaki Prime Minister Narendra Modi na Apabo Oza Kya Leba Asina Puthokpa Mathoktai Aikhogi Mahirui Singh na Karigidamak Oza Winning Dribano Hangki Na Singh na Pidam Napam Oiba Apaba Lebak Masa Ama Amasung Apabo Mahirui Oigidabani Angang Singh Marakta Pidam Ningai Oiba Amasung Ngoksinaba Makal Ani Thongna Lei Pidam Ningai Oiba Angang Singh na Maki Posei Singh Mapam Chan Thami Adubu Ngoksinaba Singh di Mayum Hek Yobuga Posei Singh Koisai Saiduna Langthoi Mahirui Singh na Electricity Amasung Ising Aremada Mangaloi Dabani Agoibagi Pibam Ana Thamnabasu Khangadabani Oza Singh na Su Mahirui Singh Bu Kauroi Dabani Masi National Sibu Sengotpagi Khwaidigi Maru Oibani Lekol Semgi Matogong Oza Singh Angang Singh Bu Laigumna Sembi Gadabani Haiki Prime Minister na Maki Warol Thamlaba Matungda Mahirui Singh Hangba Tongan ba Wang Singhi Pakum Piki NIC gi Kuthangda Infal Yauna Leba Asigi Mafam Kayadagi Video Conference ki Kuthangda Mahirui Singh na Wang Hangki Kendriya Vidyalaya Kumbongi Mahirui Emana Mataukaram na Mahak Prime Minister Oigadagi Haina Hangbada Prime Minister na Thawai Tana Noki English Singani Supna Kungamari gi Mikhal Gidamak Thorang Toba Horo Aduga Mai Paktona Prime Minister gi Wasak Lobuda Mahaksu Yage Haiki Ngasigi Prime Minister gi Warol Mahirui Singh da Paksana School Singda TV gi Khutangda Manipur da su Yanganki Bharat ke tai mapam sing da pangthok nabugu Manipur da su Oza Singh gi numit palan thorom mapam kya da Paksana pangthok naki Mapung oiba thorom Manipur Sarkar na senduna Bengali High School gi ground pangthoke Manipur gi miyamna education system da pendaba amadi thazaba watliba si sahi kunthrarom mapu pandabugum sauna ahoba lerakpanani sahi ama ani gi matung dadi mipal tangdaba education system oiragani haina education minister Moirangtham Okendrona tarmaduda phongdokre Manipur Sarkar की Education Department की Education S, SSA, RMSA, Higher and Technical Education, RUSA, SCERT, Adult Education, Manipur Board Amadi Council na puna sinduna pangtokpa Raizagi Thakta pangtokpa Oza Singh Ningsing Numit Thoramadуда Deputy Chief Minister Gaikhangam, Education Minister Moirangtham Okendro, Ate Council of Ministers Singh, MLA Singh, Masing Yamlaba Singamadi Tamgi Oza Singh Loinana Mahiroi Singh Susaruyaki, Deputy Chief Minister Gaikhangam Yauna Ka Kunipan Laiba Oza Singh gi Short Stay Home Amasu Sangaki, Home Asi Mamangi Teachers Day gi Thoramda Education Minister na Handak Chahi Nangnana Bathazaba Pikiba Adu Thabakta Ontokpani Hairi, Thoronga Mari Lenana Bharat ki ahanba Vice President amadi ani suba President oirambada natana maming leraba educationist Dr. Radhakrishnan gi photo da miyamna leisu katuna ikai khumnabusu utki mahaki mapok numit po ningsingduna pangtokliba Oza Singh gi numit thoram asida punna Oza mapanda Education Department State Award piduna ikai khumnaki Oza Singh adudi K Jayanta L Nirmala Ralot Lalsen NS Laisiwan NG Pranesori Krishna Kumar S Binod Kumari TS Manglemba Amadi Y Mirabaini Aduga Appreciation Award Piduna Ikai Khumna Khraba Oza Ahumadudi Oliver Monsang RN Sek Amadi Poksunung Wifi State Award Asida Selwena Lupali Singh Manga Citation Amadi Sol Yauri Thoramduda Manipur Pollution Control Board ki Chairman Oiriba MLA Dr. NG Bijoyna Oza Singh gi thodang yamna chawi Manipur gi oina yengbada Oza oibagi lemjaningai oiriba sinpham musi kauktokuna Oza kharana thika tawba yauri masi sumthokpa chumgani Higher Education da Oza Singh na class yamdana changliba si ahangba matamda gyan hena tansinanaba matam phanganbani haiki Works Minister Dr. KS Ratun Kumar na phongdokibada Manipur gi education system da ahongba kaya laglibasi dynamic oiba Education Minister gi Pandagini, Mahak Mahiroi Singh Amadi Oza Singh gi interest thabuk tawba miyoi ni haiki Deputy Chief Minister Gaikhangamna Oza haibasi ani suba laini hainaribani Oza Singh na sinpham masibu hantana khanba yauri masi aranbani Minister MLA Singh Amadi section kya gi luchingba Singh asi Oza Singh na semlakpa ngaktane Manipur da sports amadi culture na malem da saktakpagum education su saktaknanaba Oza amadi Mahiroi Singh na honarase haiki ngasi pangthokliba thoram asina department sing na pangthokpa atai thoram sing dagi khwaidagi chawba thoram ni haiki Oza Singh sinpham se adamati luba critical na moiba jana hena awama thata leiba hena meaningful oiba adugumba
Kani masih hodra ego ujasing kani thabak tori jadi ai uja macha masum dam tori pang lenjen gi hai se mas to asi ai chhatra sangi punchi sheme ai samaj sengat padasu yaujari hai bi gi prai ka Minister Morangthem Okendrona Fongdokibada Sok Lising ani Supna Nipan Mapanda Manipur Sarkar gi School Singda Mahiroi Lising Nipalom Khaktamak Lerambadu Hojik Mahiroi Lising Yankai Mari Rom Leire Sel Thumgi Awara Pa Leibana Machak Mathum Kharadi Leiri Hotel Finance Commission gi Makada Amadi Chief Minister na Atai Sector Kharadagi Resource Pinanaba Akan Bamiyang Thamli Oza Lising Amarom Promotion Pikre Anuba Oza Sing Kharasu Laukre Part Time Lecturer Amadi Contract Oza Sing su Regular Tahankre Rationalization gi Thabak Kanna Chathari Atuba Matamda Transfer Policy Sem Lagani Haiki Department asida court case lising mari rongi matakta leirambana apan bapiramba adu chahi amani sidadi pungloi loirgani haiki regular principal hamna bohona bada court case leibana apan bathoklamba adu thuna mention lagani haiki loina na higher secondary kuntra mapanda vocational course hanglagani Manipur State University lingna naba union minister laktuna athuba matamda urep uyung tamlagani loina na ahanba engineering college amasu hangbaga loina na district nipanda political institute fazana thamlagani haiki Upon education na heli to Manipur tambana haitaba dona uramba raga khandaba dona lerambado madu leroi adana when ano wa hapka doriba college oza sing se yamna matik leiba UGC gi guideline da chap chana togada bani aduna Manipuri macha kaya ama apan gi lamda thabak toguna oza wa leramba sin lerambado koi kaurani lao koi gi male ba Manipur sida seva to lao aduna koi kaurani aduna Asemba exposure leiraba afaba satas oza sinduna bagi angang simbuta pita mirani ISTB Paugidamak and Ranjan Amadi Nauribam Phillips Bengali Campus Imphal Palan Toromasi Manipur Leiriba School Kayadasu Mapung Pana Pangtonaki Sagolban Moyang Lerekta Leiba Sagolbal Popular Upper Primary School Dasu Palan Toromasi Pangtoki Bharat ki President Oramba Lekhidraba Radha Krishnan Buning Singh Duna Pangtokpa Tormaduda Mahaki Photoda Leisukatuna Ikai Khunaba Utki Teachers Day ki Tormasi Tera Lokrakpam Lekai de Leiba IBMSA Primary School Dasu Pangtoki School ki Headmistress Binodini Yauna Mairui Singh Kayana Radha Krishnan ki Photoda Leisukatuna Ikai Khunaba Utki Prime Minister Narendra Modi na miyam da piba wasak amadi Mairui Singh ga interaction tobugi program adu punna taminaduna angang Singh da pugning loksing uhenki Science Teachers Forum Manipur Lingkat Kibagi Kuntra Mapal Suba Mapok Numit Thorum BT Rota Leba Manipur Public Library gi Sanglal de Pangthokre Taramasida Forum gi President Dr. H. Nandiram Sharma amasung Vice President Y. Navakumar Susrugaki Tarungi Saroma Oina World Environment Degamari Lenena Environment Department ga Kusam Nadun Pangthokiba Layak pa Sangdam Nabagi Mana Mathum Singsu Yentoki Inner line permit system sana halu haidunangasi Moneywood film artist singna kaisamtong elangon mekaida wakan mifam chatakre wakan mifam aduda film artist amadi filmmaker kyana sirgaki lamdamasigi yalo mising kallu Manipuri singi tungi yengduna ILP sana halu haiba placard kya susijanaki wakan mifam asiga mari lenena milalgulu singba tomana ILP sana hanaba ngasi phawba Manipur sarkar thabak lokhataba silabak tibani haiki film gi thabak toriba ningthogja lanchana sarkar na miyam gi khandun inner line permit system sana halu haiki chana pathap sem dadana chana pathap aduna karigumba aikoi de singna patar gadi aikoi gi survivability da aikoi ne hingjana gi lambi de singna patar taragadi Indian gi constitution do amend to wachangi semdok payai mase aikoi de piba right ni aduna sigumba singna rakwa mayam Indian constitutionalism haiba tare India gi constitution na yade haiba wafam singa se to kanda tase namak amasigi matang da aikoi mayam chanchin mina badugi khongjang amani ngasi aikoi na chanchin libase Nupi Kaitel Sangot Sagatpa Luf Amadi Sinfam Amadi Saktam Kanba Luf na Sinduna Ima Kaitel da Pangthokiba Mifamna ILP Sana Hanaba Khongjang da Sagatpa Amadi Ima Kaitel Singda Nupana Port Yuanba Thinguna ba Warep Lokre Joint Committee ILP ki Makada Luf Asina Sinduna Pangthokiba Mifamaduda President M Bidhu Executive Member Y Ibem Pisa ke IBMA TS Kunjalata Susurgaki Joint Committee ki Co-Convener Somerendrona ILP Sana Hanaba Hauriba Ihawasi Manipur Miyam gini haiki convener ibotombina state asida yellow missing nomonomugi missing hantarakpa non Manipuri singi missing na khangen hengalakpana yellow missing mutkiba yana leiri asigumba phibam asida lamdam asida ILP sana hanabagi tangai fadaba leibani haiki
ꯆꯥꯎꯈꯠꯄꯁꯤ ꯑꯉꯛꯄ ꯐꯪꯅ ꯈꯪꯖꯔꯛꯄꯗꯒꯤ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯁꯦ ꯂꯨꯞꯊꯣꯛꯅ ꯄꯨꯂꯞ ꯑꯄꯨꯟꯕ ꯏꯁꯨꯡꯁꯦ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯕ ꯑꯄꯨꯟꯕ ꯏꯁꯨꯡ ꯑꯁꯤ ꯀꯌꯥꯝ ꯌꯥꯝꯒꯗ꯭ꯔꯥ ꯂꯥꯈ 19ꯒ 85,000ꯒ 400ꯒ 64 ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔ ꯂꯩꯔꯤꯁꯦ ꯃꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯁꯔꯨꯛ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯒ ꯀꯥꯟꯁꯤꯗ ꯂꯥꯈ 4,000ꯃꯨꯛꯁꯦ ꯃꯅꯤꯄꯨꯔꯗ ꯃꯤꯇꯣꯞ ꯂꯩꯔꯦ ꯍꯥꯏꯗꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯄꯥꯔꯀꯥꯟꯁꯤꯗ ꯐꯣꯡꯗꯣꯛꯑꯦ Manipur data natana India gi mafam khudimakta oja singur kai khonba uttuna Teachers Day gi thorom paksana pangthok nari ngai ser asida awat pa oja piu haina khongjang sangsiluba mairoi ani police gi ahen action da soktuna hospital la lekana kre thaudo singa se pung 13 minute kuntharom tabada wangoi police station gi manung senba wangoi higher secondary school da thokibani soloba mairoi ani aduna yumnam huidrom dagi yumnam singazit class 12 amade W Johnny class 11 wangoi dagi ni singazit ki khud amasung khongda rubber bullet na panduna soki aduga Johnny gina yetangba faiganda panduna laikan nakibani Mayuri Singh Halaman Singh na phongdropagi matung inna Wangoi Higher Secondary School si sei kyagi mamang dagi hongna oja watpagi semester thengna dun lakwa school ni school authority amadi Mayuri Singh gi maikai dagi awat pa oja mention na ba karak hanna madi lena ba authority da khanganduna taknarabasu tharaktabadagi Mayuri Singh na penduduna pendabana henduna ngasi khongjang changsin kibani Mayuri Singh na santi hoina khongjang changsin bada police na campus da hoizilaba matungda nungsi haitana tear gas amade rubber bullet na singbasing kapsin no mairoi sing sonbagi thogdo pende phongdong ki Ipalai Ipulai Oriba Umanglai bu Mari Sunglai Lenin ba Govindji Temple Bota Sinagani Haidibasi Miamgi Nuaitaba Nungnangba Amasung Puruki Thorakadaba Mangjabasi Yenglaga Atuba Matamda Belasi Sarkarna Handopinaba Maitei Ina Sangot Luf Sanam Sandrok North Imphal Cultural Association Organization Korengaina Puning Singsilakli Nongthang Leima Bantapur Assam gi Serol Amanasu House na pass tau kiba Belasi Yaning da Fongdor Pagalunena Belasi Assam gi mafam amatada Sanahandana ba Honagani Assam gi Barak Tampaki Maitei Khul Singh Hozai Lamka amasung Silchar Singh ba Maitei Khul Kayada Umanglai Laibung kaya leiri Umanglai Singh asibu Govindji Temple Board ki makhada thamduna Pandit Singh na Sinbalangba Donba Haibasi Assam Kundariba Maitei Singbo Atopa Puruki Mamangda Ikaiba Piba Natana Atai Mahi Amata Leiroi Atopa Purup Singi Mamangda Umanglai Amasung Lai Harau Babu Puthok Sarga Saphok Sariba Assam Maitei Singbo Bellasina Hengna Hatok Pigadori Hairi Hauzik Makada Pau Camrum Pizzetringaida Tenba Break Matalumisi Break Matunda Taram Mokchari United Naga Council na National Highway de Satriba Matam Kaktaba Gari Banamaram Oiduna Jiribam dagi Infal amadi Tamilong Satkadaba passenger puba Gari amadi Port Puba Gari Sing Jiribam Panduna Lere Port Puba Gari Kuntra Rom Lengang Pokpirom da Lere Banasina Maram Oiduna Miam Satok Sasin Tobuda Sauna Apan Ba Oire Kongjang Asina Tuaning the Batodok Topagi Paudi Latre Niyam gi wangmada mai sizinaramba miyoi sing Lamphel sub division gi MSPDCL gi kangbuna faduna fine thian ki ba adu ki bang Tharon Village Authority na thagat pa phongdor pug loinena matung taba thabak thorom sing dasu Tharon Village Authority na mateng pangbug loinena aran ba toruk pa sing khulgi wild sangda matik sabanandi pigni haina khanglai Manipur Sarkar na Assembly the Lokiba Siri Siri Govindji Temple Board Third Amendment Bill Sing Nitaramari ase Athuba matamda hando piu haina kha kanglirol thiba sing tam sanamahi thogol luf ithai punam sing na thadok pasarol mana khangalali Ngasi upung 10 minute kuntrarom taba matamda Imphal ge Rupmahal Tank manakta leiba Varasan bayum ama mai sakre Fire Service ki miyoi sing na matam sana laktuna mai kanmagi thabak sathabadagi ka hena amanga ta thoogdre mai sakpa do kanna ba hona bada sangfam lambi pikpadagi Fire Service ki miyoi sing na khudong sa do kaya mayok nakhi Imphal Electrical Division 4 ge DGM oina tabak puriba Executive Engineer Leison Bam Dinesh Kumar gi matakta KCP na akan bami yang sanglagni haina party asige Information and Publicity ge member in charge mangal ge serola mana khanglali Mahana Tamilong Division Electricity Department ge DDO oiringi da aranba kaya tawkre hari Manipur Sarkar na mapo kangatuna action amata lawdana kangkatuna tamle maki matakta party ge miyang sanglagni hari Art and Culture ki Director ki from Purambi K.S. Sorojini na iba warimasa nakentha basanta haina mingthon ba larik asida lonyan jawre haina milalna akan mumuong da yaning do phungdorli IB K.S. Sorojini masamak milalgi mailoisangda numit mangan gi manungda wakal taminana ba amadi samdok minana ba milalna khanglakli
Kangpopi Police ki Additional SP Zakir Khan ki Scott Kangbu ngasi pung 12 minute Yangkhairom chatpada Imphal tamna lakpada khongam pata accident thokpadagi personal ani sok tuna lakan nakre Rims da lakan nariba personal sing aduna leimakhongdagi Thangkhozam amadi Senapati dagi Lajinglal ne Thangkhozam kokta sokpadagi aruba phibamda laikanari aduga Lajinglangna makhong animak sokpani Sahi kuntra mga warak laba Adet College ki Oza Singhi wafam mamata Sarkar sina kanabida basi laibak tibani haina All Manipur Government Adet College Teachers Association na tadropa cherolamana kangalakli Atubo matamda Sarkar na Oza Singh asigi Pibam pagat na ba taurang lokatrabadi Class boycott mass resignation amadi Manipur University na lowa semester exam sing boycott tawban sing makhongjang sangsina ba sem sare hairi Social activists Panti Golmai da masa khangdaba singna kihanba ki thabak satrambu Women Action for Development na kanem toba foundorli Director of Education AS na handak Manipur ki sing amasung tamda leba school sing da leifam thokpa oza sing masing suna thamnab ki pandam amagi makhada oza sing rationalization tawgi order ma thokibasi malam chaba tofum thokpa amani haina MSF na lowi adubu rationalization asida asuiba aranba yawi haibasida government asu yafam thoi maramaduna mong model tadba soiba sing ningthina sumthoklaga chatkibana sum khongthang poigani Education Department na pakalakliba khongthang si niyam sumna pakalaklibadi MSF na lising ani taruk hauduna sangsilakliba academic campaign aikoi lairik ningthina tamsi haibasi karamakhaidi mai pakpa ngamgani haina lawi oza kharagi marakta masagi posting lapina tragan na I haiduna chattanaba asoiba aranbada khudong saba lobudi apaba khudam natte maramdi oza singna mage appointment letter loba matamda Manipur ki school leba posting mafam amada chatkani haibasi masa masana ayaba pibangaktani arapa mafamda matam sangna leba oza singna chu awabadu mari leinaba authority na khangbaga luinana Misang Sangha wasat wanom badi tawri dabani Misang Sangha madi wasat wanom tawbasing mayokta MSF na matam chupadalay haibasi marilay na mo authority na kawri dabani hairi Mahiroi Luf taruki apunba body oriba Joint Students Coordination Committee na sinduna ngasidigi luang samom na leba Liberal College ta numit marinigi oiba Residential Youth Leadership Camp ama hukre Manipur ki tongan ba college tagi lakpa mahiroi sama kunlom na saru yaba training camps asida resource person kyana lecturer program pigatori camp asi karigidwang pangthokpano haibgi matangda JSCC gi convener Premanandana wafam kaya fondorli Present education system student in present situation as a ye high topic my among the education for the knowledge people amasung high knowledge so hasung ga khoina makhata na thabu thamsing he na khuma khana atwa namna khoi ke maji bangkok chabni amasung Manipur da lebili ba khoi migration che apun bagi khomphom ji he na set pa khomphom ma cha pa na da ta khoi ke maji bangkok chabni Landamasi yalung misingi luraba laifamnan oriba mongba hanba laifamda lakliba leba panumit tang mapalga iupong taretagi nungtilpung mga fawa leba mayam hupna kurumduna thauni bagi ayaba high court amadi DC Infalis na piri hari mongba hanba umang amadi laifam kanba love ki serolamana ipai pugi laifam asi sahi sahum hena iramdamasigi miyamna kurumjaba fangdana lakrabani adubo matam ki khonglaina lakpana ibudo mongba hanbana safong loktuna masai khabu yafa thogjal bibiri haina kauri lai kurumba lakpada sanu ningol singna phanek mayek naiba setpir uhari Unemployed Pharmacists Association ki members singna service sathabada aran mo da pharmacist singna tawningbuta toromba mayama mathengnare hairi Rims Road Jain Hospital ki mayok naba New Second Kaisampat Junction amasung Public Hospital da hangba pharmacy taret license yaudaba restricted license oiba thengnare Pharmacist sing asi karamna hanglamlibano haibadu mari lenba authority na drug inspector na inspection tawduna sengdok pirak na puning chingsilali drug inspector na restricted license infal manungda patient duna aran bathabak toribasi lepkadabani hari Signing School Infal ki LDC ki post long na bahona bada niyam lana thabak kaya sa tharabra haibigi singna ba leire haina MSU na mipam pangthokre ngasi MSU ki office ta pangtho pawgi mifam da Secretary General Laisram Regana phangdokhibada LDC long na ba TSC niyam sumna pangthokadabani MSU ga yanarba matungda asengba afaba candidate Khanabam ongda pangthoktrabadi MSU na thingba pigani phangdokhe Education ko mari leina asimba recruitment na sila promotion na afaba candidate sing login leina asolo kunna
arang punnamok school authority-na ningthina investigation tawba matungda asungba musakching asi makha tara competition da yawhiganu aduga hena phaba masagi honestly sincerely amadi merit based oiba selection amada haiba LC gi recommendation ba ko haina insu society gi appeal to jari amasung asungba yang manipulated oiba corrupted oiba competition is important kerana taragadi padu ko daru oigadi insu society gi mesidaya pura atham thamdegani asungba competition is karibumba school amada natraga karibumba education gi institution amada DWC United NGO Mission Manipur Senapati District Net 1 Sinduna International Humanitarian Law amasung Right to Life haibasida nomigoiba workshop ama Senapati District ki Kangui Council Hall da pangthokre workshop ki session da ISRA ki Executive Director Bablu Lotongbamna resource person oina wangang ke DWC ki convener Helams amasung coordinator Boipu Koyingsu Thormasida saruga ke Supreme Court na tawbira isa yam thagale Manipur da smai tawdagi mi hat lepre adubu Supreme Court su United Nations ki guideline on investigation in extrajudicial killings in a layaba guideline p ko kumaina investigate tawdo ina adugi article 17 da hai se report sing se araiba report sing se victim sing duga share tawna gadawni Hayeng tongan pa pam sing da thau pi na bagi allocation Consumers Affairs Food and Public Distribution ge Director M Yaskol na tongan pa pam kun gi allocation thokre amarom da All Manipur School Students Transport Association Sinduna Manipur Labor School Service tor van sing ge petrol hayeng ayupung mga taba matam da NRL khabam longkhai da thau pi gni notel pung taruk phaw ge manung da school van sing na thau lawra na ba khangalakle Kadana lamdam asidagi mayai kaba nisabu moru phangna mangan naba sathaba drive ke manung sana ngasi Imphal West ke manung sana leba Iram Sifai da kada Iram Sifai unit amasung New Athletics Voluntary Club na khusam naduna sathakiba drive da yuyon ba myoi manga dagi yungau liter marfumari phagalaba yungau sing miyam mamangda puthokuna mai thaduna mangan khre Primary Women's Weavers Cooperative Society ke marketing MGBBY Health Insurance Scheme langlo na bagi passbook amasung credit card ki matang da awareness program ama mayang lema community hall moirang da pangthokre tormasida ICM ge chairman L Tompisak DIC Bisnupur ge general manager L Khomai Manipur Handloom and Handicraft Artisans Cooperative Society ge chairperson M Saitabama district cooperative officer KS Tomasu Surgakhe miyamna popular oiba miyamna pamnaba makhalgi phi puthokna aikoi pothok hena puthokna aikoi pothok hena pothoi basna aikoi sales profit ta yamne sales profit hena pothok yamne hena yonda ngamba adugumba designer ke tanaraka miyamna popular oiba pothok to pothok ke hari thabiwo Haikru hidongmagi thoram Sri Vijay Govinda thangapata dharamagi sanamagi loinena hiang tanamagi thoram pangdokre thormasida MLA RK Imo K Sarat K Thamarjit Nepsa Kipjen amasung T Brojensu Saruyake Sri Vijay Govinda Sevayat Committee ge President RK Ramanina Haikru hidongba haibasi ing samapal marfumari dagi pankiba irengban thaugi hakak dagi pangtoktuna lakhibani hairi Imphal East ke lamlai chalauda leba ima imoinu thogal thoksel kangluk nasu anirik suba oina hiang tanabagi thoram lamlai salampata pangthoki thoromasida BJP Manipur Pradesh ki President T Sauba social worker KS Ibomsa TS Jugi Mohan amasung LUI mamaitai susurga ki TS Saubana lamdamasigi kawba yararoidaba puari dagi loinar laba ekhogi ipa ipu singna thambirama hiang tanaba se mutanaba punna honabatai ipa ipu singna thambirama chanabi sing ngasigi mirolna ngakna satuna tungi mirol gi damak ningthijena thamobatai haike tungda hiang tanabagi thoromda makong thang tarba singda mana mathum sing yanthokhe
Bisnupur Police Commando amasung Anisuba Jet Light ke apun makangbu amana akaknaba paw ama phangbadagi Moirang Ngangkhalawai area da thibo humgi thabak sathabada UNLF ke active member ma phare Police Department ke PRO ki serol mana pharba miyoi adudi Moirang them nawwa sei kuntrataru apok pak waklai Moirang Ngangkhalawai mai lekai dagini hairi Hauji makatana ngasigi sanabu ki paw lominasi Hauzik Sanawi Pau Pizri Mapal Suba State League ngasi sanakiba Manipur Police Sport Club amadi Klasa Kainogi ahanba match draw satkre All Manipur Football Association sinduna Imphal gi Mapal Kangjai bungda team tara nithuna sarugadu sathariba Thamaban Kendrugi MLA Khumuksam Jaikisana sponsor toba Mapal Suba Manipur State League ki ngasi sanakiba match da Manipur Police Sport Club amadi Kaino Library and Sports Association Klasa goal amata sanabang amdana draw satkre hayang tilpung ama minute kuntra tabada Didim Road Athletics Union draw Kwakaital amadi North Imphal Sporting Association Nisa Thamibanga sanagani Imphal District Football Association Sinduna Kumalampaki Artificial Turf da Team Nepal Sarugatun Sathariba Moirangthem Ibobi Memorial First Division Football League ngasi sanaki ba ahan ground da Nesu Porompat amadi SSC Secta goal ani ni sanaduna draw satkre Nesu Porompat ki goal ani adu Semiona Sanki SS Secta ki goal ani aduna ke Renol amadi SS Bizen Sankibani Tournament asiki ani suba ground ki sanaki bada Sak Yunam Kunona SSC Porompat goal ahum amada maiti bikre Sak Yunam Kunogi goal sing adu Jibchen Thangboy Haukif amadi Y David na sankibani SSC Porompat ki amata ngariba goal aduna Inyasna sanki Imphal District Football Association sinduna Khomangi SWC ground da team tara na sarugadu sathriba Ngangbam Boy Memorial Second Division Football League ngasi sanaki ba ahan ground da Star Club Morang Kampuna BSU Kairabu goal amasuna da maiti bikre Star Club Morang Kampugi mai papugi goal adu L Mahesna sanki aniswa ground gi sanaki da UDO Hingang na PYPC Pundong Bombo goal ani amada maiti bikre UDO Hingangi goal ani adu anilamadi Jackson sanki PYPC Pundongmogi amatangar ba goal adu Tondon bana sanki hayang MISGAU Golapati amadi LSIC lamlaiga sanargani Wangmataba Youth Club Thobal Sinduna Thobalgi LP Lapak Sathariba First Division Level 6 Man A-Side Football Tournament ki ngasi sanakiba ahanba match ta Global Camp Sifaina GFA Bamon Lerekpo goal amasuna da maitiba pikre Sathariba Tournament asida 9 star Kairabi WYC Wangmataba KRC Khetri Lekai YVA Khetri Awang Lekai Global Camp Sifai Hisu Mela Ground ISSYDA Hauka amadi WYC Team A Wangmataba quarter final sangkre Manipur Kang Association gi miyang makada iya school Kangkhuna sinduna iya school gi Gopal Deva Mandapta Kangkhut taramari na saruganu sathriba yangkai mapal suba sarsurasan singa KCS ICBE Likam Not Out Kang Tournament ki ngasi sanakibada la Kangkhut thangoi na Save Kalyan Kangkhut Wagwai Kangkhut po pansel taramari tarahumdoida maiti bapikre hayang numit lema Kangkhut elangmom lekai amadi ho Kangkhut Wagwai ga sanagani Thasigitang taramapal lagi kulumdoi fawa Japan da pangthok kaduriba taranipal suba Asian Master Athletics Championship da India gi oina saruk yagadaba Manipur dagi nupi athlete lalabung takhelambam lekai da lebi L Inawi Devi da sel gi mateng pibagi thoromama lalabung takhelambam lekai Youth Development Organization gi sanglal da pangthokre thoromasida Ward number 3 gi councillor H Newton Chandra Organization asigi Secretary E J Kumar saruk yagadabi L Inawi Fund Drive Committee Mui Singh Healthy Women's Society Thangmeban Apun Banupi Love ki members sing amadi Emails of Manipur ki Mui Singh Surgaki L Inawida Councillor Newton Chandrana Lupali Singh Manga Yauna Atai Lanai Love Organization Committee ki Mui Singh Sanfran Singh Khusinaki District Sport Association Kaksing na Sinduna Association asige Playground da Team Taret na Surgadun Sathriba Second Division Football League Tournament ki ngasi sanaki bada YSA Langmaidong amadi Juvenile Association Kaksing Goal amadi sanabugamdana draw satkrai
District Sports Association Bisnupur Sinduna Bisnupur Mini Stadium the Satriba Fast Withdrawn Pisik Memorial First Division Football League Asi Sanakibada LFC Ngaikong Kunona TFA Tinungaibu Goal Animuda Mighty Pikre Mapal Suba and Balananda Memorial's Second Division Gate Football League Asi Sanakibada Amofa Academy Moirangna Kaisko Nintokongbu Goal Ahum Sunada Mighty Pikre Kaksing Bodybuilding Training Center Elamom Lekai Bodybuilding Training Center ki Sanuri Singna Bihar ki Patna Amadi Soneda Pangtoki Taramapal Suba National Powerlifting Championship Amadi Taramatoi Suba Eastern India Classic Bodybuilding Championship da Poison Panglakiba Amadi Saru Yakiba Sing Opui Tormama Kaksing Sumnam Lekai da Leiba Masagi Office da Pangtokre Tormasida Ambagi Joint Secretary E Inau Association Asigi President P Nimayamadi Association Asigi Vice President K Tombasu Saru Ngasi Ozaki Numit Taronga Mari Lena Body Building Sanori Singnasu Oza M Tombi Amadi E Inauda Asamba Kudol Piduna Yaifa Tonizaki Karangi Miamna Satok Sasinda Kudong Sadribasi Koknaba Tongama Sabinaba Karang Development Organization na DC ki Khutang da Manipur ki Chief Minister da Memorandum ama pisin kre Miami Concert asiga loina na DC office tam na lakpada police na tingki Association ki President Kiran na lusingba myoi mangana DC unaduna Memorandum adu pisin kibani Manipur University na loba LLB Taruk Suba semester final da gold medal Falkrabi Bineswari Maibam Amasung Royal Academy of Law Oinamgi Taruk Suba Musung Nepal Suba position Tarakraba Mairui Ani Manamatum Piduna Puning Tawat Kre Royal Academy Oinam da Pangtokiba Tormasida Oinam Gram Panchayat ki Chairman O Budi Oinam Mara Paibi Lufki Hanigi President O Ebeton Su Surgaki Haujik Nasigi Okiba Ay Ngasagi Pau Pijari ICAR Lampel Patiki Fongbo Paugi Matungina Nasigi Quaidi Saba Degree Celsius Kuntramatoi Dasmik Ama Quaidi Ingba Degree Celsius Kunitoi Dasmik Manga Noxita Yawa Sing Manilgi Sang Ayukta Sada Marpumatoi Nungchildana Sada Hompu Humdoi Nongzugi Sang Nepal Dasmik Manga Millimeter Ni Loisilakpada Marubu Pauxing Amukan Pizri UNC na Sangsiliba Kongjang Dagi Status da Orit Liba Fibam Hakteng na Yengsin na ba Union Home Ministry gi Special Secretary Internal Bakras Misra na lusing bakangbu ma Infal na tunglakre Kan na honaw sanaw humangyam na tao haina Prime Minister Narendra Modi na mayroy sing da fangdokre Amadi Manipur da Oza Singh Numit Palan Paksa na pangtokre Education system da Chay Kuntra Mapupan da Bugum Lerakpana Miyam na Thazapa Watpani Hairi Nasigidi, I estimate episode Pau, Matang Slow Zere, Tabriba, Puno Oroy Boina, Kurotare.